अहानबदा मरुओ पाव अरुणाचल प्रदेश अमदी मणिपुर दगी ngapigani manipur dagi marakta direct flight lehna ba state animaki chief minister da takshin khri lagdiba bosem amadi kosem melauba examination gi damakta maikai kaya dagi maheroi singda yaifa pausel pirakli खुरमजरी नॉर्थ विंडो टीवी न संदोक्चरीबा नुमिदांगी पाव मियेंग ताबिरीबा पुमनमपु अहानबा मक्तदा तराम नोक्चरी पाव संदोकना पीजरी अरुणाचल प्रदेश अमदी मणिपुर गी मरक्ता डायरेक्ट फ्लाइट लेहनबियो हाइना मणिपुर वेलफेयर सोसाइटी ऑफ अरुणाचल प्रदेश MWSAP की प्रेसिडेंट एल सोकुन सिंहना अरुणाचल प्रदेश अमदी मणिपुर की चीफ मिनिस्टर दा अयिबा चेरोल पीसिंदुना हाइजख्रे चेरोल अदुदा अरुणाचल प्रदेश दा मही तंबगी थबक तौबना चिंगबा लैरिबा मैतै मचा सिंहना चथोक चसिन तगिदमक्ता अवाबा मायोक नरिबा सिंगी येंगबिरगा अमदी हेना चौखटपगी लंबिदा पुरकपा ngamnanabagidamakta athubada direct flight lehenbiu haina mahakna haijaki Manipur gi naha amadi maheroi singi apunba luk ama oiriba Manipur Youth and Students Union Maishu gi maikai dagi bose mamadi kose melauba examination da tungi khalaga aramba pambai season ba tawdana exam thanana ba wafam thamlakli Maishu gi maikai dagi thadorok cherol amada center tariba school authorities singasu rules and regulations nga chatuna aramba pambai tawdana ba hotna biu amadi tungi laibak lepkadaba exam oibanina पामदब थौदोक अमता कम्युनिटी सिंगना तौबिगनु अमदी बन ब्लॉकेट इसै नोंमाई लीला हौसी लॉटरी न चिंगबा माहिरोई सिंगदा येटकदबा थबक अमता तौबिगनु हाइनसु माइशुना मियामदा पिल तौरकली Class 10 amadi 12 thagadoriba maheroi singi mafamda All Manipur Students Union MSU na yaifa pausal pirakli MSU gi maikai dagi thadorok cherol amada tangdu leita darba iramda masigi awa chaitheng marak asiga loinana bosem amasung kosem lauba class 10 amadi 12 examination asida saruk yagadoriba tongan ba maheroi sing datamliba maheroi singi mafamda yaifa pausal pirakpaga loinana haukiba exam kharada pamdaba thodok sing maruina question paper leak oiba question paper onana piba amadi matam thinthana pibana chingba sing thadok naba amadi jackson na mari leinaba singna hona binabasu appeal tawrakli Bosem Kosem Amadi CBSC ge class 10 Amadi 12 exam na lakpada Maheroi Shimbu Wamana yaifa pausal pirakli Wamagi maikai dagi thadorok pacherol amada tangdu leitra daba nongmata kangdana thogliba thodo wathok kaya sina khonai sida maning tamna mahi tamba fangzakidraba Maheroi singi khalaga changeng lodiba fawba harau kumhai tawbidanaba amadi tawdanaba तौदबा यादबा ओइरबसु चांगें थागदरिबा सिंगदा आयत अपन ओइरोइदबा मवोंगदा पांगथोकपियो हाइना अपील तौरकली लोइनेना माहिरोइ सिंगी खल्लगा यारिबा मखै यावशंग थाबल ओग्री हंगेन चोंगबिदनबा अमदी यावशंग स्पोर्ट पांगथोकलबसु यारिबा मखै अयाकपा साउंड सिजिनदनबा वामाना अपील तौरकली अमसुंग चांगें असिबु थागदबा सरुक यागदबा आरपी माहिरोइ सिंगी येंगबिरगा लैंगाकी माइकेदगी चथोक चसिन खुदुंग चारनबा सिजिननबगी पांबा फोंगदोरकली
Samurauda Mayai Lambi Hena Pakthok Pinanaba Amadi Drainage System Ningthina Leihan Pinanaba Mayai Lambi Apunbalu Malalna Chief Minister da Haijakri Malalgi General Secretary Sandam Bijoy Singh na Khuyek Piduna Chief Minister da Pisan Kiba Cherol Amada Mayai Lambi Semliba Asida Langthabal Mongsangai Samurau Hairangoi Thuine Chingba Mafam Singh da Drainage System Ningthina Sembiu Amadi Miyamgi Hena Khudong Chana Nabagidamakta PHC Samurau Bazar Dagina Ibudau Samurau Lakpa Temple Fawa Lambi Pakthok Pihanbiu Haina Appeal Tauki Class 2 gi angang anibu oza amana ngapigani school hour loidaba matung thonglon sinduna thamkibagi matangda action taken report ATR submit taroknaba Manipur Commission for Protection of Child Rights ki chairperson na Wangoi John gi ZEO da khanghankhre Manipur Commission for Protection of Child Rights ki chairperson Kaisham Pradeep Kumar na thokpa order amada Commission for Protection of Child Rights Act 2005 ki section 13 amadi 14 gi matung inna akaknaba matamda school adugi class 2 gi mahiroi singi attendance oza sing da child protection gi matangda training pikibagi status logi wangmada chathaki ba thawong classroom da overcrowded oiba amadi administrative labs thokpagi matangda kupna thigatuna ATR nimit tarani gi submit taroknabagi damakta khanghankhibani Coalition Against Drugs and Alcohol Kadana Sinduna Global School of Human Resources Kairau Khunau Imphal East District Academic Awareness Program ama pangthokre Mayai Kaba Nishana Mahiroi Khunai da piba chaitheng haiba hiramda pangthokiba awareness thoram aduda Presidium Member Singoina RK Minalini Administrative Global School of Human Resources Hizam Priyokumar President Kada amasung Sambandrum Inautombi Vice President Kada Imphal East District Committee na Sarugyaki Loinana Ningthaujam Doren Vice President Kadana Resource Person Oina Sarugyaki Thawam aduda Ningthaujam Doren na machang oina nisa soon bakayagi matangda wafong kaya thamki mahangna fonglokkhibada hojik Manipur inkhalakliba naha singdaki hauraga ahal fawba yu amasung guli da laichuduna noma kangdana siraklibasi aikoina uba famle Masi tungi damakta khaluragadi yamna akibagi masakni maram aduna tungi mirol kanana bagi damakta aikhoi puna hotnaminaba matam oire mahiroi singna mayai kaba nisa khudimak amata sokpa amadi test tawoidabani amurak anirak test tawbadagi hainabi oirektuna thadokpa ngamlaktabduna edik oiraklabadi khunaida achawba mangjaba oirekani masina aikhoigi tungi mirolda khwaidagi chawba chaithing piri haiba wafam thamki Tamil Nadu ki computer da haukiba numita pangthokpa Webic University ki convocation ceremony da Khoirom Ratan Allies Ataibi Mangangda Health Service ki lamda Directorate Degree amadi Diploma in Chiropractor piduna ikai khundaba utkre matam sangna miyang gi seba mapum fala tawduna miyam na mari matang subada sakhang naraba Ataibi Mangangi hona zaman khangbiduna mahakui kai khundaba ulakhibani Khoirom Ratan Allies Ataibi Lamding Elangbam Lekai Lamding Wangzingdagi Khoirom Manikhondo amadi Khoirom Ongbi Amutombi anigi machani National Legal Services Authority Gilamjing Makhada Manipur State Legal Service Authority amasung Kakching District Bar Association KDBA gi Kakching Napunna Sinduna Prohibition of Child Marriage Act 2006 Child Rights amasung Protection of Children from Sexual Offence Act 2012 ki matangda Legal Awareness Program kam quiz competition ama ngasi Kakching District ki manung channa laiba Grace Rich Academy Hianglamda pangthokre India government ki numit chamani chupna chathagadaba child marriage free India gi intensive campaign ki saruk ama oina pangthokiba awareness program aduda sub divisional
Police Officer Kakching Khundrapam Hemabati MPS na Chief Guest Grace Rich Academy Hyanglamgi founder Elangbam Jugeshona Guest of Honor aduga Kakching District Bar Association gi President Senior Advocate Nomaite Madhu Sinha President Oiki School adugi Mahiroi Singh Oja Singh na saru yaduna pangthokiba Legal Awareness Program aduda Kakching District Bar Association gi Joint Secretary Advocate Naurem Jameson Singhana Prohibition of Child Marriage Act 2006 ki matangda Association asigi General Secretary Advocate Taibungzam Gitdeva the Protection of Children from Sexual Offences POCSO Act 2012 maramda aduga Vice President Advocate Chongtha Manishor na Child Rights ki matangda wangangki Loina saru yakiba Mahiroi Singh da Act Singh aduga mari leinana wahang kaya hangduna chumna paukumpiba ngamba Mahiroi Singh da manapiduna puning thawaki hairi Thongam nabana hokiba tang tara marida masagi anaba amana maram oidna laikhidabada lamjau khungangi miyamna awaba phongdokri khungang sangat sagatpa loop KSSL lamjau apunba maya paibi loop amadi lamjau langmaidong laimanai Tezpur United Clubs Organization gi advisor oiramba miyamna ozan naba haina khangnariba thongam naba na hingningai matamda lamjau khungangi danatana khunai gi yaifana ba thabak thoram kayada saru yaramki Lamjau Awang Laikai Social Development Culture Amadi Ima Yayoibi Harauba Lai Committee Meeting Lamjau gi Secretary gi Thausu Purami Ojama Oina Journal Education Office Kakching Dasu Thabak Torongki Lamjau Kuno Edit LP School gi Secretary gi Thausu Puramki Hairi Mahang Laikidabda Lamjau Khungang Apunbagi Khunja Singna Awawa Phongdokpagi Mifam Ama Khungang Sengat Sagat Pallu Lamjau na Sinduna Ngarang Lamjau Mayai Laikai da Leiba Panthoibi Sanglenda Pangthokri Mifamaduda Saruk Yakiba Singna minute ama tumina leptuna laikhitrabagi thawaina Ishorgi nakta ingna chikna leihanbina naba thauni jaki loinana laikhitrabagi imung manungi awabadasu Saruk Yaki haina KSSL Lamjau gi General Secretary Elangbam Hemochandra gi Cherol amana phongdorakli Mitopna lan tarak laba fawba mitop hana khandoktana politics chawduna vote khomliba sing athuba matamda lepkadabani karigumba nak kanduna vote khombagi thabak chatharaklabadi miyamga punduna akanba ihau hongnaba sem saba loire haina campaign for just and fair delimitation gi convener Jitendra Ningombana phongdokri JFD na paring nai na chatharapa census ki matangda khana nainabagi mifam gi manung channa Kakching district ki Suknu Bazar da leiba Chingtam community hall da Suknu apunba mara paibi loop amadi JFD ga khusamnaduna chathakiba campaign da loop asigi convener Jitendra Ningombana phongdokhibani campaign aduda maikayadongi mara paibi amadi club singi maruoiba luchingba singsu saruk yaki loinana miyam da minok ngakpigani mikok thiba delimitation gi matangda wangang laduna Jitendra na makha taraduna mikok thiba gi thabak asi malengi mafam kayada leibak aduda leiriba mi gi masing khangdoktuna chawkhat thorang gi thabak paikhatnanaba mikok thiba gi thabak chathaduna lakli India da su 1981 dagi hoduna chahi tara khudingi mikok thiba gi thabak chathaduna lakli Mikok thibagi thabak asi yamna faba thabak oirabasu lamdam asigi miyamna thinglibagi maramdi lamdam asida kumja lising amaga chamapan yankhaiga mathoi gi matungda lakpa mitop sing hana khandokpa amadi NRC natraga masiga manaba chatna kangron ama chatnaraba matungda state asida census chawbinaba haijabani lamdam asida NRC natraga manaba kangron ama chathan driba fawba Manipur mikok thibagi thawong amata chathaba yaroi Niyam chumna mikok thirabadi Manipur gi miyamna mikok thibada athingba leite kumja lising aniga amada pangthokiba census aduda niyong kaina mikok thiki bana chingi mafam oraba subdivision mapanda maram chadara mising yamna hengalamba thengnaki amadi tampaki mafam singdana masing yamna hantharambagi report fangki loinana kuki furupna namna khundaba mafam singda niyong kaina masing kya hengalakliba asi matam chana thingba mathautai Chengi mafam singda nupi amana chawrakna chahi amada angang tara manga poklam kibagi report su fangki
Masik thigulaba matamda Bangladesh, Nepal, amadi Myanmar dagi chawbu oina changakhibani maramdi Myanmar da irang thokpana military junta na otpa naibana maram oiraga laifam laitabadagi Manipur da chensilaktuna khundaba horakhibani Manipur da changakhiba kuki hariba furubasi Myanmar military junta na masakhangde maramdi makhoigi lengakna thokpa furup chamaga kuntra manga gi list ki manungda kuki yaude haukiba chahi lisingamaga chamapan yankhai Lising amaga chamapan humfuga mapan fawda kangpopida khul masing chamaga humdraga mapan leirumki adubu lising ani ga tarama thoidana khul masing chawga humdra manga leirumki leingakna thidokpada khul chom hengat pa thengnakhi asiguma thawng ase leingakna thidokpada punna khul chamapan rum hengat pa thengnakhi ba asi thengbata natana lamdam asida narol da changakhiba mitop sing khadoklaba matungda census tawgadabani haina hauzik paliba leingak asina Center ki makok thongba singda takshin gadabani loina India ki logi matung inasu mafam amada natural disaster natraga lan thoklabadi census dei thokpada akai belaite maramaduna census asi hojik lairiba fibam asida fibam yaithofam thoi karigumba India laingangna ngammi haibik matagum Manipur census tawraklabadi maduda thorakpa afafatagi tekcha pumba India laingak amadi masiga mari leinaba singna pugadabani haiki illegal immigrant mitok miyan cha yamna lakh reba asi kana na urdana nang na khang urira nang na khangdana uri nang pungai thajin yabra hena atom no mari yetpi ragadi madugi sab sab evidence pa yamna gereba kari evidence nai bada ngasi 2025 ni ngasi digine sahi kungi mamangda 2001 da mikok thi gereba 2001 da mikok thi bo sida ai ko asai digi amuk samjala ko ni ko wa khangna na ba ya hai yam sa thungna hai bne ko 2001 gi mikok thibu matamda Manipur gi mikok thibu matamda mafam khradana mi se khamen hengalame ba mafam khradana mi se khangta ta le me ba masi gi hengal bu ji karano handa bu ji karano thirku matamda singi area khudam oina habada sub division mapan habada re sub division mapan si gi manungda kalamuna habada senapati Hujingna Kangpubusi ore, Senapusi ore, Kangpubusi kore, Masiki subdivision Mari ama, Adigi Siki Ukulgi subdivision ama, Alke Mari ama, Adakan Kangi Ukulgi ama, Aduka Sika Kutanga Leba, Andelgi, Mari amaga, Masida, Tamanda Hagat Elemeva. Ko, Tarisina Kadagino, Haganda, Akui Impalgi areas, Impala, Bailey areas, Miji Mandarameva. Mi hengat pom thokpa hengat bado mi se ima sum ma angang dum polakani mi dum siduni nadra hallu ore sigidoi angang pok sigeba mi masing do yamna siragana pok iba mi masing do yamna pok tragana mi handadoini sigeba mi sing do na yam sidraba poi ba mi masing do na yam hengalaba adu di mi hengatoine ba summi ko ado akhoi imphal gi area dadi hengat pom thokpadu degi hengalamdre handal lerame ba ko aduga asagi jaga division mapan masjid khang wang le mane ba akoi Manipur gi beli gi to ge hengat budu li re ge ko singi district da mari du gi manung da hanadi senapati hena haramba ko senapati gi maung maram haibama purul haibama pom haibama saitu ga bazol haibama sigi mari sidi otong nei mi gi hengat le re me ba se khudum oina harabada sahi tara khudingi makoina mi hengat bi sang se ahiba laila shu haibumina makogi statistical data holaga 10 year decadal growth rate namni pieba hengar pom to hengar patu akhoi sang se 169 lerame ba sigi mupurul gi jaga da sahi tara de hengar bi sang se makoina statistical data holpum da 169.78% lerame ba masigi pose India pumi uni yang pa malem prithvi gi oida khwai de sokhot baleba Kunggu hai boleh bak sih, demi apa ya bako, mungkin lain lagi soal jamnya, mungkin ini hengkali baca itara puk bagi mui puk dia yang kada 160 aja jok, mungkin ini wah kau itu wang ada 39, ini 42% sih kau weh ba. Demografer hari na lambi geografi Nakalamarumda Mifamaduga Mari Lainana, JFD Finance Secretary Sunil Karam na Fongdorpada, London Masida Hojikti Anobalengang Amasulak Labanina, Anobalengang Asigi Minister, MLA Singh Yauna, State Asida Ladiba Political Party Mute Singna, London Masida Mitop Hana Kanduktana, Census Pangtok Yaroi Haina,
amata oina leptuna center ki makok thongba singda khanghangadabani manipur gi oiba film asida census toba asi maram chade tawrabasu lamdam asida nrc natraga manaba kangon ama chatnaraba matungda pangthokpiyu haina india lengakta takshin belaikre Madugi mathakta Governor Ajay Kumar Valada memorandum kaya piduna takshinduna laklabasu tashin ushinadana khangsinadana leithokli asigumba tanja asida aranba misingda yungfam orega census tawkhibada mangjorakadoriba asi yenglaga yaithok hanbagi mathau tarakpani loinana yellow furup ekhoina minungshi utuna leiringai ekhoigi chakthung fidung Mirancha Singna Munkiduna Numadi Ekoi Lamdamasida Hingba Ngamlakloi Amadi Handak Pangthokadoriba census asi Mamangda Pangthokpa Adudagi Ketnaba Asina Ekoi Chekshil Hauba Mathau Tai Karigumba Ekoi na Mikok Thiba Asida Chekshil Haudaba Tarabadi Narol da Changlakhiba Mitop Mirancha Singna Khuling Balamdam Ama Oibata Natana Citizen Ama Oibagi Chapchaba Chakthung Lobata Natana Mikalda Mire Fauba Thoraktuna Awawa Fibam Amada Lakadoribani Asigumba kaya asik kanana ba hotnabada aikoi pumnamakna mikok thiba hodringai mitop hana khandokadabani mitop khandoktana mikok thiba yaroi haina amato oina lepminana ba changi haina fongdokhi oyeba demographer haina lamgi geography gi kari gi mikok misingi laina saba expert natna ma like expert sigi marku sukaramba sida mo sagi Sigi Maragda research tawre na sina sulo kangede study tawde khangde ana sigi oiba film mayam chi ya ko ba larik yaw to ko su khara su dum dei ba haitare ko aduna sumba mayam ji yenjara kara se aina thamdar ka doi ba echa kasai duna Haukiba tang tara humdoida lona thinkraba Sorepagi People Revolutionary Army PRA gi lammi laishemba maitai allies tango namasagi anaba amana maram oiregal lekhidabada awaba fongdorakli loop asigi secretary publicity and organization MCI Fabina khoyek piduna thadorakpa cherol amada tangona lekhidabada Sorepa amadi Sorepagi lammi singlo PRA gi na yawol gi kai khumnabaga loinana awaba fonglukli loinana leikidrabagi imung manungi awaba dasu Sorepana sarukyari tangona leikitabada Sorepagi awatpa amat matam chupada leihoragani hainasu cherol asida makhatari Infantry Battalion Territorial Army na Assam Khusanaduna Pangthokpa Under 19 Women's Football Tournament ngasi Kumalampak Men's Stadium da Loishin Kre Operation Sadvavana Project ki manungchanna All Manipur Football Association Amfana Singlangduna January tang 19 dagi pangthokiba tournament aduda punna club tarana saru yaduna match 19 sanaki Paubutek Islamic Multicultural Association Senduna Team Tarani Thoina Saru Yaduna Chatharakiba 7A Side State Level Men's Open Football Tournament gi Paubutek Trophy Paubutek Polo Ground da Haukiba Numita Loshin Kre Loshin Bagi Thoram Aduda Oinam Lukhoi Singh Ex-Minister Wangoi AC Alhaz Dr. Mohammad Riazuddin Khan Global Excellence Awardee Superintending Engineer Power of Department of Manipur Mohammad MV Alauddin Elias Nanau Social Worker Wawagai AC Lema Popam Ivotombi District Supplier Officer Imphal West Pusham Salim Khan Founder cum Managing Director Fabakchau High School Mayang Imphal Vengun Y Jamuna Devi Ex Chairperson Thongkong Municipal Council Farooq Khan Manager MSPDCL Nachingba Masaknaiba Miyoi Kayana Saryaki Paubutek Trophy ki final match ta Boni FC na PICMA FC Paubutek pu goal aniga amada thoikre amadi makok mathang mana mathumsu yentokhi aroibada maruiba pau amuhanna Arunachal Pradesh amadi Manipur gagi marakta direct flight lenina ba state animaki chief minister da taksin kri
amadi lakliba bosem amadi kosem lauba examination gidamakta maikai kayadagi mahire singda yaifa pausal pinarakli Northeast Window TV na sandok chariba numidangi pao matang solution jari miging tabiri bapum namapu amuka suhana khurum jari. Manipur के अहानबा न्यूरो पेशेंट्स के मतंगायरबा स्पेशलाइज्ड हॉस्पिटल न्यूरो इमरजेंसी ट्रॉमा नेट मल्टी स्पेशलिटी हॉस्पिटल सिंजोय मथक तोंगथामली कायदा हानुकचरे हॉस्पिटल असना मरुइना बीपी स्ट्रोक ब्रेन ट्यूमर लंबी की खुदोंगथिबा स्पाइनल डिस्क प्रोलैप्स स्पाइनल ट्यूमर अमदी माइग्रेन चिंगबा लायंगली हॉस्पिटल असदा न्यूरो की लायंग चंगबा अफबा मखल की खुसु खुलाई अमदी मेशिन मरांग कायदे लई मसिना कोक मरी लेनबा तोंगान तोंबा मखल की अनाबसिंग निंथिना लायंगली लमदम मचिदा न्यूरो सर्जन यामना तांगरिबा मरमना चिंगमदी अरापा मफुमदगी लाकपा अनाबसिंग न्यूरो सर्जन उननबा होनबदा अवाबा कया मायोंगदरी मसिदा सुनतना मतम थिंतना अनाबा लायंगना मरम ओरगा खुदोंथिबा कया सुमायोंगदरी मसी पुनमक्तगी खरदो ओरबसु कननबा डॉक्टर पार्किंसन सिंह एमसीएस न्यूरो सर्जरी एम्स न्यू दिल्ली ना मसामकी हॉस्पिटल असिदा पुंग कुनमरी लेना अनाबसिंग लायंगली हॉस्पिटल असिदा अताब ममलदा लाइन मतनतना ओपीडी जनरल अमदी आईसीयू बेड ऑपरेशन मेडिसिन एक्सरे अमदी लैब कमैदी नबसलसु अताब ममलदा फंगल्ली नसिमग्रेशन बिरो अमदी खुदोंग चाबा सिगसिलोबियो हेना कुबमरोल गिदमक हॉस्पिटल असगी टेलीफोन नंबर 7005534166 नत्रगा 8974572154 दा पाउ फबिरक यागनी Northeast Window meaning tabiriba mayam punamakpu taramna okchari hauzik mapalamgi thabaki pau pijari ahanbada athubagi oina Dubai gi warehouse worker gi thabak kauri hairiba thabak asi apply to biningba miyoisina presentable and good communication skill leibetanatana masagi chahi kunmathoi dagina kuntrataret phawbada leiba oibigadabani hairiba thabak asigi pijariba khudong chabasing adudi per day 12 hours duty hours oijagani per week ta 6 days duty oijagani 2 years work visa pijagani loinana accommodation and transportation pija batanatana medical and insurance su pijagani hairiba thabak asigi thagi oiba salary lising kuntare tagi haujagani ani subada United Arab Emirates ke driver gi thabak kauri hairiba thabak asi apply to winingba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani hairiba thabak asigi Indian license paibiba miyoisingi thagi oiba salary di lising yankhai dagi haujagani Gulf license paiba miyoisingi thagi oiba salary lising yankhai manga dagi haujagani ahum subada Beharan Water Park ki female retail staff tara kauri hairiba thabak asi apply to biningba miyoisingna retail experience leibaga loinana yamdrabada 165 cm ki changda wangba oibigadabani thabak asi tauba miyoisingna
ꯄꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯗꯨꯗꯤ accommodation, transportation ꯑꯗꯨꯒ duty mealsꯨ ꯄꯤꯖꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯊꯥꯒꯤ ꯑꯣꯏꯕ ꯁꯦꯂꯔꯤ ꯂꯤꯁꯤꯡ 68 ꯍꯧꯖꯒꯅꯤ꯫ ꯃꯔꯣꯜꯒꯤꯗꯃꯛꯇ 7005273217 ꯅꯠꯇ꯭ꯔꯒ 9366230077 ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯅꯣꯔꯠ ꯏꯁꯠ ꯋꯤꯟꯗꯣ ꯇꯤꯚꯤ ꯕꯤꯜꯗꯤꯡ ꯍꯠꯇ ꯅ꯭ꯌꯨ ꯆꯦꯀꯣꯟ ꯔꯣꯗꯇ ꯂꯦꯡꯁꯤꯟꯕꯤꯔꯛꯎ꯫ ꯍꯛꯆꯥꯡ ꯐꯅ ꯊꯝꯒꯦ ꯍꯥꯏꯔꯕꯗꯤ ꯏꯔꯝꯗꯝ ꯃꯁꯤꯃꯛꯇꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯕꯕꯤꯅꯥ ꯍꯣꯁꯄꯤꯇꯥꯜ ꯂꯩꯖꯔꯤ꯫ ꯃꯐꯝ ꯑꯁꯤꯗ ꯊꯥꯖꯕ ꯌꯥꯔꯕ ꯑꯃꯗꯤ ꯁꯦꯜ ꯌꯥꯝꯅ ꯆꯪꯗꯅ ꯁ꯭ꯄꯦꯁꯤꯌꯦꯜꯇꯤ ꯀꯨꯟ ꯍꯦꯟꯕꯗ ꯑꯅꯥ ꯂꯥꯌꯦꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ꯫ ꯄꯦꯗꯤꯌꯥꯇ꯭ꯔꯤꯛꯁ, ꯀꯥꯔꯗꯤꯑꯣꯂꯣꯖꯤ, ꯀꯣꯁꯃꯦꯇꯤꯛ ꯁꯔꯖꯔꯤ ꯑꯃꯗꯤ ꯁ꯭ꯄꯦꯁꯤꯌꯦꯂꯤꯇꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠꯁꯤꯡꯅ ꯃꯔꯤꯛ ꯆꯨꯝꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯂꯥꯌꯦꯡꯖꯔꯤ꯫ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯋꯥꯡꯃꯗ ꯑꯃꯨꯛ ꯀꯔꯤꯒꯤ ꯆꯠꯂꯨꯒꯅꯤ? ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯁꯨ ꯍꯧꯖꯤꯛꯇꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯍꯦꯜꯊ ꯀꯦꯌꯔ ꯐꯪꯂꯕꯗ ꯃꯇꯝ ꯃꯥꯡꯍꯟꯕꯤꯔꯒꯅꯨ, ꯁꯦꯜ ꯍꯦꯟꯅ ꯇꯤꯡꯍꯟꯕꯤꯔꯒꯅꯨ, ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠꯁꯤꯡꯗꯒꯤ ꯃꯥꯂꯦꯝꯒꯤ ꯑꯐꯕ ꯊꯥꯛꯀꯤ ꯂꯥꯌꯦꯡ ꯄꯊꯥꯞꯇ ꯌꯨꯝꯐꯝ ꯑꯣꯏꯕ ꯁꯔꯚꯤꯁ ꯂꯧꯕꯤꯌꯨ꯫ Babina Hospital, where hope meets compassion. ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯕꯕꯤꯅꯥ ꯍꯣꯁꯄꯤꯇꯥꯜ, ꯁꯖꯤꯋꯥ ꯖꯦꯜ ꯔꯣꯗ, ꯈꯥꯕꯩ ꯁꯣꯏ, ꯏꯝꯐꯥꯜ ꯏꯁꯇ ꯂꯦꯡꯁꯤꯟꯕꯤꯔꯛꯎ꯫ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔ 6909390666 ꯗ ꯀꯣꯜ ꯇꯧꯕꯤꯔꯛꯎ꯫